ꯃꯈꯥ ꯆꯠꯊꯖꯔꯤꯕ ꯑꯁꯤꯅ ꯀꯥꯎꯅꯤ꯫ ꯄꯨꯔꯦꯝꯕ ꯉꯥꯡꯈꯔꯩꯃ ꯑꯅꯤ ꯅꯣꯡꯒꯥꯈꯔꯕꯗ ꯃꯇꯨꯡꯁꯤꯗ ꯈꯝꯅꯨꯒ ꯈꯝꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯁꯤꯅ ꯋꯥꯍꯧꯕ ꯇꯥꯏꯕꯪ ꯀꯅꯥꯒ ꯄꯥꯒꯅꯤ? ꯅꯤꯡꯊꯝ ꯂꯥꯏꯖ ꯊꯦꯟꯕ ꯀꯣꯟꯅ ꯍꯨꯟꯕ ꯊꯝꯕꯥꯟꯒꯨꯝ ꯂꯩꯔꯥꯡ ꯃꯄꯨꯡ ꯐꯥꯗꯔꯦ ꯋꯥꯅ ꯂꯩꯔꯦ ꯃꯣꯏꯔꯥꯡꯗ ꯋꯥꯠꯄ ꯁꯔꯨ ꯑꯣꯏꯔꯛꯂꯦ ꯀꯦꯒꯦ ꯌꯨꯝ ꯈꯨꯗꯤꯡꯗ ꯀꯣꯏꯅ ꯆꯥꯛꯅꯩ ꯐꯤꯅꯤꯔꯦ ꯐꯪꯉ ꯆꯥ ꯐꯪꯗ꯭ꯔ ꯇꯣꯛ ꯃꯧꯄ꯭ꯋꯥ ꯅꯋꯥ ꯄꯨꯗꯨꯅ ꯀꯣꯏꯅ ꯈꯣꯝꯂꯥꯡ ꯏꯜꯂꯛꯏ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤ ꯆꯥꯎꯕꯤ ꯀꯅꯥꯅ ꯏꯟꯕꯤ ꯈꯣꯝꯂꯥꯡ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯧꯕꯤ ꯈꯝꯅꯨ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯈꯝꯕ ꯀꯞꯄ ꯇꯥꯕꯗ ꯏꯃꯣꯝ ꯈꯝꯅꯨ ꯄꯣꯔꯛꯎ ꯅꯧꯄ꯭ꯋꯥꯗꯣ ꯏꯃꯥꯗ ꯏꯃꯥ ꯈꯣꯝꯂꯥꯡ ꯏꯜꯂꯝꯒꯦ ꯁꯨꯝꯅ ꯀꯧꯕꯤ ꯀꯅꯥꯅ ꯃꯣꯏꯔꯥꯡ ꯀꯅꯥꯒꯨꯝꯕꯤꯅ ꯅꯣꯡꯃ ꯃꯈꯩ ꯃꯇꯧꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯝꯖꯥꯕꯨ ꯅꯤꯅꯤ ꯁꯨꯖꯤꯜꯂꯛꯄꯗꯗꯤ ꯍꯩꯅꯤꯡꯗꯕ ꯎꯔꯛꯏ ꯃꯇꯨꯡ ꯆꯪꯕ ꯉꯝꯖꯗꯦ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯨ ꯊꯦꯡꯅꯗꯕ ꯃꯇꯝꯗ ꯃꯧꯄ꯭ꯋꯥꯅꯗꯤ ꯀꯞꯁꯤꯜꯂꯛ ꯑꯗꯨꯒꯤ ꯈꯥꯡꯕ ꯉꯝꯈꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦꯗ ꯂꯝꯖꯥ ꯃꯃꯥꯏ ꯄꯨꯡꯉꯝꯗ ꯃꯩ ꯑꯅꯤ ꯃꯔꯛꯇ ꯂꯝꯖꯥ ꯈꯝꯅꯨ ꯋꯥꯔꯤꯕ ꯀꯣꯔꯧ ꯅꯣꯡꯃ ꯐꯥꯗꯣꯛꯇ ꯑꯣꯏꯔꯕꯗꯤ ꯐꯗꯧꯅꯤ ꯅꯨꯡꯇꯤ ꯅꯣꯡꯖꯥ ꯈꯨꯗꯤꯡꯗ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯅꯨꯔꯥ ꯃꯥꯅ ꯀꯞꯂꯛꯄ ꯃꯧꯄ꯭ꯋꯥꯅꯗꯤ ꯈꯝꯅꯨ ꯍꯨꯃꯥꯏ ꯍꯨꯝꯒꯨꯝ ꯀꯞꯁꯤꯜꯂꯛ ꯈꯥꯡꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯊꯣꯡꯖꯤꯟ ꯆꯪꯂꯛꯄ ꯍꯦꯛꯇꯤ ꯆꯪꯁꯤ ꯉꯝꯖꯗ ꯀꯣꯟꯊꯣꯡ ꯃꯅꯨꯡ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯈꯔ ꯆꯪꯁꯤꯜꯂꯛ ꯂꯝꯖꯥꯅꯤꯒꯤ ꯏꯃꯣꯠ ꯃꯣꯠ ꯁꯪꯒꯥꯏ ꯅꯝ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯂꯦꯞ ꯁꯦꯒꯥꯏꯔꯕ ꯆꯔꯩꯗꯤ ꯂꯝꯖꯥ ꯈ꯭ꯋꯥꯡꯗ ꯁꯦꯠꯆꯔ ꯁꯦꯒꯥꯏꯔꯕ ꯑꯃꯅ ꯅꯋꯥ ꯅꯥꯍꯣꯡ ꯁꯥꯖꯕ ꯆꯪꯖꯔꯨꯕ ꯑꯗꯨꯗꯤ ꯀꯧꯅꯤꯡꯗꯕ ꯎꯔꯒ ꯅꯨꯔꯥ ꯃꯥꯅ ꯋꯥꯈꯤꯕ ꯖꯤꯕ ꯑꯗꯨꯅ ꯆꯥꯈꯤꯕ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯍꯔꯥꯎꯕ ꯏꯐꯪ ꯐꯪꯗ ꯅꯨꯃꯤꯠꯇ ꯂꯝꯖꯥ ꯍꯟꯖꯤꯜꯂꯛꯇꯨꯅ ꯉꯥꯡꯈꯔꯩꯃ ꯃꯃꯥꯒꯤ ꯄꯟꯊꯧ ꯐꯝꯃꯦꯟ ꯀꯥꯗꯨꯗ ꯃꯥꯡꯒꯣꯟ ꯎꯈꯣꯡꯇꯦꯟꯗꯨꯗ ꯃꯗꯨ ꯅꯤꯡꯊꯧ ꯅꯝꯗꯄꯣ ꯑꯅꯤꯗꯨꯅ ꯀꯞꯂꯛꯄ ꯏꯃꯥ ꯏꯃꯥ ꯀꯧꯔꯛꯄ ꯃꯧꯄ꯭ꯋꯥꯅ ꯀꯞꯄꯗ ꯅꯨꯔꯥ ꯃꯥꯁꯨ ꯀꯞꯄꯤꯕ ꯈꯝꯕ ꯈꯝꯅꯨ ꯑꯅꯤꯒꯤ ꯂꯝꯖꯥ ꯃꯤꯀꯞ ꯈꯣꯟꯗꯨꯗ ꯄꯨꯔꯦꯝꯕꯒꯤ ꯏꯪꯈꯣꯜꯗ ꯎꯅꯥ ꯐꯥꯎꯕ ꯀꯞꯂꯛꯂꯦ ꯃꯄꯥꯏ ꯍꯩꯀꯣꯜ ꯑꯆꯧꯕ ꯎꯍꯩ ꯑꯃꯠꯇ ꯄꯥꯟꯗꯕ ꯄꯟꯊꯧ ꯃꯥꯅ ꯂꯩꯇꯕ ꯆꯍꯤ ꯃꯔꯤ ꯃꯉꯥꯗꯣ ꯎꯒꯤ ꯎꯍꯩ ꯑꯊꯨꯝꯕ ꯃꯍꯤ ꯀꯛꯂꯥ ꯑꯃꯐꯥꯎ ꯆꯨꯞꯍꯟꯅꯕ ꯐꯪꯗꯔꯦ ꯂꯝꯖꯥ ꯈꯝꯅꯨ ꯃꯈꯨꯠꯇ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯎꯈꯤꯗꯔꯦ ꯃꯣꯏꯔꯥꯡꯗ ꯃꯗꯨ ꯄꯨꯝꯕ ꯎꯕꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯂꯣꯏꯖꯔꯝꯕ ꯀꯥꯎꯔꯦꯟꯗꯣ ꯉꯥꯡꯕ ꯅꯤꯡꯊꯤ ꯄꯥꯝꯍꯩꯕ ꯎꯔꯤ ꯃꯥꯗꯤ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯅꯤꯅ ꯋꯥꯕꯗꯣ ꯀꯥꯎꯔꯦꯟ ꯃꯥꯅ ꯎꯔꯛꯄ ꯂꯣꯏꯗꯥꯝ ꯀꯌꯥ ꯎꯔꯛꯏ ꯀꯨꯝꯖꯥ ꯀꯌꯥ ꯈꯥꯡꯉꯛꯏ ꯁꯟꯒꯤ ꯖꯥꯠꯇ ꯄꯣꯛꯄꯅ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯒꯤ ꯆꯦꯡ ꯃꯔꯨ ꯑꯃꯠꯇꯕꯨ ꯄꯦꯔꯨꯛ ꯃꯅꯥ ꯑꯃꯐꯥꯎ ꯄꯤꯅ ꯅꯥꯎꯌꯣꯛꯆꯕꯕꯨ ꯉꯝꯖꯗꯔꯦ ꯑꯩꯍꯥꯛꯅ ꯀꯦꯒꯦ ꯃꯆꯥ ꯀꯅꯥꯅ ꯂꯥꯛꯆꯔꯩꯗ ꯏꯆꯥꯕꯨ ꯃꯥꯟꯕꯤ ꯏꯆꯤꯁꯤꯅ ꯊꯃꯣꯏ ꯐꯤꯔꯥꯛ ꯍꯥꯏꯒꯥꯏꯒꯦ ꯏꯆꯥꯏ ꯂꯃꯟ ꯁꯤꯡꯗꯧꯅꯤ ꯂꯝꯕꯤ ꯁꯣꯝꯗ ꯊꯣꯛꯇꯦꯗꯣ ꯂꯥꯛꯆꯕꯅꯤ ꯈꯣꯏꯌꯨꯝꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯇꯔꯦ ꯏꯆꯥ ꯑꯅꯤ ꯃꯇꯧꯕꯨ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯁꯤꯕ ꯑꯩꯃꯛꯇꯕꯨ ꯂꯩꯔꯔꯣꯏ ꯂꯥꯛꯆꯕꯒꯤ ꯂꯥꯛꯆꯕ ꯂꯥꯛꯆꯔꯔꯣꯏ ꯈꯣꯏꯌꯨꯝꯁꯥ ꯀꯥꯎꯔꯦꯟ ꯑꯩꯕꯨ ꯆꯠꯂꯒꯦ ꯈꯣꯡꯅꯥꯡ ꯏꯃꯪ ꯊꯤꯔꯒꯦ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯃꯣꯏꯔꯥꯡꯗ ꯑꯉꯥꯡ ꯑꯅꯤ ꯃꯇꯧꯁꯦ ꯎꯖꯔꯔꯣꯏ ꯑꯩꯁꯤꯅ ꯈꯜꯂꯦ ꯉꯥꯡꯕ ꯄꯥꯝꯍꯩꯕ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯤ ꯄꯨꯗꯣꯡꯕ ꯃꯣꯏꯔꯥꯡ ꯀ꯭ꯋꯥꯛꯇꯥ ꯂꯝꯖꯥꯎꯗ ꯀꯥꯎꯔꯦꯟ ꯃꯗꯣꯝ ꯀꯣꯟꯗꯣꯏꯔꯦ ꯀꯔꯤ ꯉꯝꯖꯗ꯭ꯔꯕꯁꯨ ꯅꯨꯡꯇꯤ ꯕꯤꯈ꯭ꯌꯥ ꯆꯠꯄꯗ ꯏꯜꯂꯤ ꯃꯆꯥ ꯑꯅꯤꯒꯤ ꯂꯝꯖꯥ ꯃꯇꯨꯡ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯅ ꯆꯠꯄꯗ ꯃꯣꯏꯔꯥꯡ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯇꯥꯎꯕ ꯍꯨꯏꯒꯤ ꯖꯥꯠꯇꯨꯁꯨ ꯁꯥꯕꯨ ꯁꯟꯕꯨ ꯑꯉꯥꯎꯕ ꯂꯝꯖꯥ ꯑꯅꯤ ꯂꯝꯕꯤꯗ ꯄꯟꯕ ꯌꯦꯛꯅꯕ ꯃꯈꯩ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯇꯥꯟꯊꯣꯛꯄꯤꯗꯨꯅꯅꯦ ꯀꯥꯎꯗꯨꯅ ꯃꯆꯥ ꯑꯅꯤꯅ ꯆꯪꯈꯤꯕ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯖꯕꯅꯤ ꯀꯥꯎꯔꯦꯟꯗꯣ ꯇꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯣꯔꯧꯗꯩ ꯀꯥꯎꯔꯦꯟ ꯃꯥꯅ ꯂꯥꯛꯄꯗꯤ ꯀ꯭ꯋꯥꯛꯇꯥ ꯅꯥꯔꯛ ꯑꯗꯨꯒꯤ ꯆꯔꯟꯁꯤꯡꯁꯨ ꯀꯩꯁꯤꯡꯅ ꯑꯩꯃꯛꯇꯕꯨ ꯁꯤꯔꯒꯦ ꯋꯥꯁꯛꯇꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤꯃꯠꯇ ꯑꯣꯏꯗꯔꯦ ꯆꯔꯣꯠ ꯂꯥꯡꯅ ꯑꯃꯠꯇ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯌꯣꯠꯇꯔꯦ ꯀꯥꯎꯒꯤ ꯃꯁꯛ ꯎꯕꯗ ꯄꯥꯝꯕ ꯃꯈꯩ ꯆꯦꯟꯅꯔꯦ ꯀ꯭ꯋꯥꯛꯇꯥ ꯂꯝꯖꯥꯎ ꯑꯗꯨꯗ ꯀꯥꯎꯔꯦꯟ ꯃꯗꯣꯝ ꯉꯥꯏꯍꯧꯔꯦ ꯀꯣꯔꯧ ꯃꯇꯝ ꯈꯔꯕꯨ ꯀꯥꯎꯔꯦꯟ ꯃꯥꯅ ꯂꯩꯔꯛꯂꯦ ꯉꯁꯤ ꯀꯧꯕ ꯅꯣꯡꯃ ꯐꯥꯅꯤꯡꯆꯤꯠ ꯇꯥꯔꯛꯂꯦꯗꯣ ꯃꯣꯏꯔꯥꯡꯗ ꯂꯝꯖꯥ ꯈꯝꯅꯨ ꯀꯧꯕꯤꯗꯣ ꯕꯤꯈꯥ ꯆꯠꯂꯤ ꯃꯣꯏꯔꯥꯡꯗ ꯍꯥꯏꯔꯨꯗꯨꯅ ꯀꯥꯟꯅꯗꯦ ꯅꯥꯍꯣꯡꯗꯨꯅ ꯁꯦꯒꯥꯏꯕ ꯀꯣꯜꯂꯤꯕꯗꯨꯅ ꯑꯃꯣꯠꯄ ꯆꯔꯩ ꯃꯈ꯭ꯋꯥꯡ ꯆꯦꯠ ꯑꯗꯨꯒꯁꯨ ꯁꯦꯒꯥꯏꯔꯤꯕ ꯆꯔꯩ ꯃꯈꯩ ꯆꯣꯠꯈꯔꯦ ꯍꯟꯖꯔꯛꯏ ꯃꯌꯨꯝꯗ ꯂꯝꯖꯥ ꯈꯝꯅꯨ ꯃꯀꯣꯛꯇꯣ ꯆꯣꯠꯂꯦ ꯅꯣꯡꯅ ꯄꯨꯝꯕ ꯃꯈꯩ
ꯆꯔꯩ ꯈꯔ ꯃꯈꯩꯅ ꯀꯜꯂꯤ ꯃꯧꯄ꯭ꯋꯥꯗꯨꯇꯕꯨ ꯅꯣꯡꯅ ꯃꯪꯈꯤꯕꯗꯨꯅ ꯀꯣꯔꯧ ꯃꯐꯝ ꯈꯪꯖꯗ꯭ꯔꯦ ꯁꯟꯙ꯭ꯌꯥ ꯅꯥꯔꯟ ꯍꯨꯟꯖꯤꯟꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯈꯔꯦ ꯈꯨꯟꯗꯤꯟ ꯂꯝꯂꯣꯡ ꯂꯥꯏꯊꯕꯥꯟ ꯂꯝꯖꯥꯎ ꯃꯌꯥꯏ ꯑꯗꯨꯃꯛꯇꯨꯗ ꯅꯥꯟꯊꯨꯔꯨꯔꯦ ꯈꯝꯅꯨꯗꯣ ꯆꯦꯡ ꯈꯔꯗꯪ ꯐꯪꯖꯕ ꯌꯣꯝꯖꯕꯁꯨ ꯆꯥꯏꯈꯥꯏꯔꯦ ꯂꯝꯖꯥꯎ ꯃꯧꯄ꯭ꯋꯥ ꯁꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯀꯟꯅꯔꯨꯕꯒꯤꯗꯃꯛꯇ ꯅꯨꯖꯥ ꯈꯝꯅꯨ ꯃꯆꯦꯝꯗꯣ ꯄꯥꯡꯒꯟꯅꯗꯤ ꯁꯣꯟꯕꯒꯤ ꯅꯨꯔꯥ ꯈꯨꯎ ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯦꯒꯥꯏ ꯁꯣꯛꯁꯥꯕ ꯑꯗꯨꯅ ꯀꯌꯥ ꯊꯤꯡꯒꯥꯏꯔꯦ ꯏꯅ ꯏꯉꯥꯡ ꯉꯥꯡꯈꯔꯦ ꯈꯨꯃꯟ ꯆꯥꯗ꯭ꯔꯦ ꯆꯦꯡꯗꯨꯁꯨ ꯂꯝꯖꯥ ꯍꯧꯒꯠꯆꯗꯨꯅ ꯌꯦꯡꯉꯨꯕꯗ ꯆꯦꯡ ꯑꯗꯣ ꯇꯤꯟꯅꯔꯝꯗ꯭ꯔꯦ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯣꯔꯧ ꯅꯥꯔꯟ ꯃꯇꯝ ꯑꯣꯏ ꯂꯩꯈꯣꯝꯅꯒ ꯑꯣꯏꯕꯒ ꯍꯨꯟꯗꯣꯛꯂꯝꯂꯦ ꯈꯝꯅꯨꯅ ꯁꯣꯛꯏ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯑꯗꯨꯅ ꯑꯗꯨꯛ ꯅꯥꯟꯅ ꯁꯣꯛꯄꯗꯣ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨ ꯌꯦꯡꯉꯤ ꯁꯣꯛꯑꯔꯤꯒꯗ꯭ꯔꯥ ꯃꯧꯄ꯭ꯋꯥ ꯊꯦꯝꯖꯔꯦ ꯆꯪꯖꯔꯛꯂꯦ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯆꯔꯦ ꯆꯥꯝꯊꯣꯛꯆꯔꯦ ꯂꯩꯈꯣꯝꯗꯣ ꯑꯁꯣꯛꯄꯗꯨ ꯎꯔꯨꯔꯦ ꯑꯅꯥꯕꯗꯨ ꯈꯪꯗꯔꯦ ꯃꯧꯄ꯭ꯋꯥ ꯆꯔꯥ ꯍꯦꯜꯂꯅꯤ ꯑꯁꯤꯗꯒꯤ ꯋꯥꯈꯔꯦ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯖꯕꯤ ꯊꯣꯛꯂꯕꯗꯤ ꯅꯨꯖꯥꯁꯤꯡ ꯂꯝꯖꯥ ꯁꯣꯛꯏꯕꯗꯨꯕꯨ ꯁꯣꯛꯂꯕꯣꯏꯗꯣꯀꯣ ꯏꯆꯥꯗꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯒꯗꯧꯔꯤꯕꯅꯤꯗꯣ ꯂꯝꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯄꯨꯝꯃ ꯋꯥꯠꯈꯔꯦ ꯑꯅꯥꯕꯒꯤ ꯆꯩꯈꯣꯟꯅ ꯈꯪꯕꯤꯅꯕ ꯐꯥꯎꯕꯁꯨ ꯂꯩꯇ꯭ꯔꯦ ꯂꯝꯖꯥ ꯃꯍꯥꯛꯀꯤ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯣ ꯈꯟꯊꯔꯨꯕ ꯑꯗꯨꯗ ꯋꯥꯈ꯭ꯔꯗꯨꯅ ꯈꯝꯅꯨꯗꯣ ꯅꯨꯡꯕꯪꯅꯔꯤꯉꯩꯗꯨꯗ ꯃꯇꯝ ꯑꯗꯨ ꯍꯧꯈꯔꯦ ꯃꯐꯤ ꯑꯆꯣꯠꯄꯗꯨꯕꯨ ꯐꯧꯒꯦ ꯃꯩꯗ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯐꯨꯡꯒꯥ ꯃꯩꯗꯤ ꯃꯨꯠꯂꯝꯂꯦ ꯃꯥꯡꯉꯦ ꯀꯝꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯔꯦꯗꯣ ꯈꯝꯅꯨꯗꯣ ꯏꯅꯨꯡ ꯁꯣꯏꯕ ꯑꯁꯤꯕꯨ ꯆꯣꯠꯄ ꯆꯔꯩ ꯑꯁꯤꯅ ꯀꯝꯅ ꯀꯣꯟꯅꯤ ꯑꯉꯥꯡ ꯃꯩꯕꯨ ꯂꯧꯔꯨꯒꯗꯔꯥ ꯈꯟꯖꯔꯛꯏ ꯈꯝꯅꯨꯗꯣ ꯏꯅꯨꯡ ꯃꯇꯝ ꯑꯣꯏꯈꯔꯦ ꯊꯣꯛꯀꯗꯕ ꯀꯤꯔꯨꯔꯦ ꯈꯝꯅꯨ ꯆꯠꯄ ꯉꯝꯗꯔꯦ ꯏꯄꯥ ꯉꯥꯡꯕ ꯂꯩꯔꯤꯉꯩ ꯐꯒꯅꯤ ꯏꯄꯥꯅ ꯑꯩꯒꯤ ꯇꯨꯡꯕꯨ ꯏꯟꯕꯤꯕ ꯅꯃꯣꯝ ꯀꯤꯕ ꯁꯦꯜꯂꯨꯀꯣ ꯄꯟꯊꯧ ꯀꯣꯟꯗꯩꯈꯤꯕꯕꯨ ꯀꯣꯔꯧ ꯁꯤꯡꯕꯨꯡ ꯀꯨꯏꯔꯛꯂꯦ ꯏꯄꯥ ꯀꯩꯗꯧꯔꯕꯒꯦ ꯀꯞꯄꯤ ꯀꯥꯎꯔꯦꯟ ꯑꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯈꯝꯕ ꯊꯥꯔꯦ ꯑꯃꯝꯕꯕꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯊꯛꯇꯨꯗ ꯑꯆꯣꯠꯄꯗꯤ ꯅꯥꯍꯣꯡꯅꯦ ꯀꯣꯟꯅꯕꯗꯤ ꯐꯤꯗꯨꯅꯦ ꯑꯅꯤ ꯑꯗꯨ ꯁꯨꯝꯗꯣꯛꯂꯦ ꯂꯣꯏꯅ ꯄꯨꯝꯆꯣꯠ ꯆꯣꯠꯈꯔꯦ ꯅꯨꯔꯥ ꯆꯔꯩ ꯃꯈ꯭ꯋꯥꯡꯖꯦꯛ ꯈꯣꯡꯊꯛ ꯂꯣꯝꯗ ꯈꯔꯗꯪ ꯅꯥꯍꯣꯡꯗꯨꯒꯤ ꯀꯤꯔꯤꯕ ꯃꯆꯦꯠ ꯈꯔꯗꯪ ꯆꯣꯠꯂꯝꯗꯦꯗꯣ ꯍꯥꯟꯅꯗꯤ ꯅꯨꯔꯥ ꯈꯨꯠꯇꯨꯅꯗꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯊꯣꯠꯄꯅ ꯉꯝꯗ꯭ꯔꯦ ꯆꯔꯩ ꯑꯗꯨꯕꯨ ꯁꯣꯛꯍꯟꯗꯅ ꯁꯨꯝꯖꯕ ꯆꯞ ꯃꯥꯟꯅꯅ ꯆꯣꯠꯈ꯭ꯔꯦ ꯅꯥꯍꯣꯡ ꯀꯣꯟꯅ ꯐꯤꯗꯨꯒ ꯑꯅꯤꯃꯛ ꯌꯥꯟꯊꯣꯛꯂꯦ ꯆꯔꯩ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨꯇ ꯅꯨꯔꯥ ꯇꯥꯏꯈꯥꯡꯅꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯗꯨꯅ ꯄꯨꯔꯦꯝꯕꯒꯤ ꯏꯃꯨꯡꯗ ꯈꯨꯃꯟ ꯆꯅꯨ ꯈꯝꯅꯨꯗꯣ ꯐꯝꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯅꯣꯡ ꯑꯁꯤꯅ ꯇꯥꯔꯤꯕ ꯉꯁꯤ ꯅꯤꯅꯤ ꯁꯨꯗꯧꯔꯦ ꯂꯩꯀꯥꯏ ꯆꯅꯤ ꯖꯔꯨꯔꯒ ꯆꯥꯖꯕꯅꯤ ꯂꯝꯖꯥꯗꯤ ꯅꯣꯡꯅ ꯆꯣꯠꯂꯔꯤꯒꯅꯤ ꯆꯔꯥ ꯍꯦꯜꯂꯔꯤꯒꯅꯤ ꯅꯪꯉꯔꯤꯅꯤ ꯀꯔꯝꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯈꯟꯗꯕꯕꯨ ꯉꯝꯗꯔꯦ ꯈꯟꯈ꯭ꯔꯦ ꯉꯥꯡꯕ ꯄꯥꯝꯍꯩꯕ ꯀ꯭ꯋꯥꯛꯇꯥ ꯂꯝꯖꯥꯎ ꯑꯗꯨꯗ ꯉꯝꯃꯛꯇꯔꯦ ꯎꯗꯕ ꯂꯝꯖꯥ ꯃꯆꯥ ꯑꯅꯤꯕꯨ ꯆꯦꯟꯈꯠꯂꯛꯂꯦ ꯅꯨꯃꯤꯠꯇꯣ ꯁꯥꯒꯤ ꯖꯥꯠꯇ ꯄꯣꯛꯄꯅ ꯃꯕꯨꯛꯇ ꯃꯈꯪꯕ ꯃꯥꯅ ꯉꯥꯡꯕꯗꯤ ꯈꯪꯗ ꯅꯣꯡꯌꯥꯏ ꯃꯆꯥ ꯑꯅꯤꯅ ꯃꯆꯥꯏꯃꯩꯅ ꯆꯥꯛꯄꯗ ꯈꯟꯊꯔꯨꯔꯒ ꯀꯥꯎꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯑꯃꯔꯣꯝꯗ ꯇꯥꯏꯅꯔꯦ ꯈꯨꯃꯟ ꯇꯟꯗꯨ ꯂꯥꯟꯊꯥꯕ ꯅꯣꯡꯌꯥꯏ ꯄꯨꯡꯌꯥꯏ ꯌꯨꯝꯂꯦꯟꯕ ꯄꯜꯂꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯝꯖꯥ ꯏꯆꯥ ꯑꯅꯤꯕꯨ ꯀꯔꯤ ꯊꯤꯗꯦ ꯅꯍꯥꯛꯇꯤ ꯈꯨꯃꯟ ꯃꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯃꯈꯩꯅ ꯇꯛꯅ ꯇꯨꯞꯅ ꯍꯥꯠꯂꯒꯦ ꯂꯦꯞꯈ꯭ꯔꯦ ꯅꯤꯡꯊꯤ ꯄꯥꯝꯍꯩꯕ ꯀꯥꯎꯔꯦꯟ ꯃꯥꯅ ꯂꯥꯛꯄꯗ ꯄꯨꯔꯦꯟꯕꯗꯤ ꯃꯇꯥꯎꯒꯤ ꯉꯝꯕ ꯍꯣꯖꯪ ꯆꯪꯂꯛꯂꯦ ꯀꯥꯎꯔꯦꯟ ꯃꯁꯪ ꯁꯪꯒꯣꯟꯗꯨ ꯎꯔꯛꯄꯗ ꯀꯞꯂꯛꯏ ꯁꯪꯒꯣꯟ ꯅꯪꯗꯤ ꯂꯩꯍꯧꯔꯣ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯆꯠꯂꯒꯦꯀꯣ ꯑꯩꯍꯥꯛꯇꯤ ꯅꯪꯒꯤ ꯅꯈꯥ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯌꯨꯗꯤ ꯇꯝꯗ꯭ꯔꯕꯣꯏꯗꯣ ꯆꯤꯡꯎꯅ ꯁꯪꯒꯣꯟ ꯑꯗꯨ ꯊꯅꯝꯃꯤ ꯀꯥꯎꯅ ꯖꯔ ꯖꯔ ꯆꯪꯂꯛꯏ ꯃꯥꯡꯒꯣꯟ ꯗꯥꯔꯤ ꯌꯧꯔꯛꯏ ꯃꯆꯥꯏ ꯃꯅꯤꯟ ꯇꯥꯗꯔꯦ ꯃꯥꯡꯒꯣꯜ ꯃꯥꯡꯗ ꯀꯥꯈꯠꯂꯦ ꯀꯥꯎꯔꯦꯟ ꯃꯥꯅ ꯂꯥꯛꯄꯁꯤ ꯏꯅꯨꯡ ꯃꯇꯥꯡ ꯊꯦꯡꯈꯔꯦ ꯏꯆꯥ ꯑꯅꯤ ꯇꯥꯗꯦꯅ ꯀꯩꯅꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯥꯎꯔꯦꯟ ꯃꯥꯅ ꯈꯜꯂꯛꯏ ꯂꯦꯞꯄꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯀꯥꯎꯅ ꯁꯨꯝ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯈꯣꯝꯂꯥꯡ ꯂꯥꯝꯂꯛꯂꯗꯨꯅ ꯈꯨꯃꯟ ꯃꯆꯥ ꯈꯝꯕꯗꯣ ꯃꯆꯦ ꯃꯊꯥ ꯑꯗꯨꯗ ꯉꯦ ꯂꯥꯎꯅ ꯀꯞꯂꯛꯏ ꯂꯝꯖꯥ ꯃꯧꯄ꯭ꯋꯥ ꯑꯗꯨꯒꯤ ꯃꯆꯤꯟꯗꯨꯗ ꯃꯆꯦꯅ ꯈꯝꯅꯨ ꯃꯔꯩ ꯂꯩꯇꯣꯟꯅ ꯊꯤꯡꯖꯤꯟꯗꯨꯅ ꯆꯨꯞꯍꯜꯂꯤ ꯃꯆꯦꯝ ꯂꯩꯈꯥꯗꯨꯗꯒꯤ ꯑꯏꯪꯕꯗꯤ ꯂꯥꯏꯖꯗꯣ ꯈꯔ ꯆꯨꯞꯆꯔꯕꯗ ꯈꯨꯃꯟ ꯀꯞꯄ ꯇꯣꯛꯆꯔꯦ ꯃꯆꯥꯏ ꯃꯈꯣꯟ ꯇꯥꯕꯗ ꯏꯆꯥ ꯑꯅꯤ ꯂꯩꯗꯅ ꯀꯥꯎꯔꯦꯟꯅꯦꯕꯨ ꯇꯥꯖꯔꯦ ꯑꯩꯕꯨ ꯂꯥꯛꯑꯦ ꯈꯪꯍꯟꯒꯦ ꯈꯜꯂꯗꯨꯅ ꯀꯥꯎꯔꯦꯟꯅ ꯄꯨꯔꯦꯟꯕꯒꯤ ꯊꯣꯡꯖꯥꯎꯗꯣ ꯀꯥꯎꯔꯦꯟ ꯃꯥꯅ ꯏꯜꯂꯛꯏ ꯂꯝꯖꯥ ꯆꯅꯨ ꯈꯪꯗꯔꯦ ꯅꯨꯔꯥ ꯇꯅꯤꯛ ꯇꯅꯤꯛꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯅꯥꯅꯣ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯕꯗ ꯇꯣꯜꯂꯕꯤꯗꯤ ꯑꯩꯍꯥꯛꯅꯤ ꯂꯪꯅꯕꯤꯒꯅꯨ ꯑꯩꯕꯨ ꯀꯤꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯝꯂꯒ ꯈꯝꯅꯨꯗꯣ ꯃꯄꯥ ꯀꯧꯅ ꯀꯞꯈꯔꯦ ꯃꯆꯥ ꯀꯞꯄ ꯇꯥꯕꯗ ꯀꯥꯎꯔꯦꯟ ꯑꯗꯨ ꯋꯥꯈꯔꯦ ꯄꯨꯔꯦꯟꯕꯒꯤ ꯃꯥꯡꯒꯣꯟꯗ ꯀꯥꯎꯒꯤ ꯃꯄꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯣꯏꯅ ꯆꯣꯠꯈꯔꯦ
ꯉꯥꯡꯕ ꯅꯤꯡꯊꯤꯈꯠꯂꯛꯏ ꯑꯩ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕꯣꯏꯔꯦ ꯏꯆꯥꯅ ꯏꯃꯣꯝ ꯏꯕꯦꯝꯃ ꯏꯄꯥꯅꯤ ꯅꯪꯗꯤ ꯈꯪꯗꯕꯣꯏꯔꯦꯀꯣ ꯏꯄꯥꯅꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯦ ꯍꯥꯏꯕꯗ ꯈꯥꯏ ꯈꯣꯡꯉꯨꯔꯦꯗꯣ ꯉꯥꯡꯕ ꯃꯥꯅ ꯀꯥꯎꯔꯦꯟ ꯈꯨꯃꯥꯡ ꯍꯣꯠꯇꯅ ꯁꯃꯩ ꯂꯥꯡꯗ ꯊꯨꯗꯨꯅ ꯐꯥꯊꯔꯕ ꯆꯦꯛꯂꯥꯒꯤ ꯀꯥꯏꯅꯔꯕ ꯃꯄꯤꯒ ꯆꯦꯛꯂꯥ ꯃꯆꯥꯁꯤꯡꯗꯨꯅ ꯑꯍꯤꯡ ꯑꯃꯝꯕꯗꯨꯗ ꯃꯍꯨꯝꯅꯨꯡꯗ ꯂꯦꯜꯂꯛꯄ ꯇꯥꯡꯖ ꯂꯤꯂꯥ ꯁꯤꯡꯗꯨꯅ ꯃꯥꯕꯨ ꯆꯥꯒꯦ ꯂꯥꯛꯄꯔꯥ ꯃꯅꯤꯟ ꯑꯗꯨ ꯇꯥꯕꯗ ꯀꯤꯔꯨꯕꯗꯤ ꯆꯦꯛꯂꯥꯅ ꯄꯣꯝꯕꯤ ꯌꯥꯔꯦꯞ ꯇꯤꯟꯕꯗ ꯆꯦꯛꯂꯥ ꯑꯣꯏꯔꯝꯂꯕꯗ ꯃꯄꯤ ꯑꯣꯏꯔꯕꯣꯏꯗꯤ ꯅꯤꯡꯅ ꯉꯥꯏꯍꯥꯛ ꯍꯔꯥꯎꯖꯕ ꯆꯦꯛꯂꯥ ꯆꯥꯅ ꯇꯧꯕꯒꯨꯝ ꯈꯝꯅꯨ ꯂꯝꯖꯥ ꯑꯅꯤꯕꯨ ꯀꯥꯎꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯀꯣꯛꯂꯦ ꯑꯀꯤꯕꯗꯨꯕꯨ ꯃꯗꯨ ꯅꯤꯡꯊꯧ ꯄꯤꯁꯛꯇꯣ ꯅꯨꯔꯥꯅꯝꯗ ꯄꯣꯛꯈꯠꯂꯦ ꯃꯄꯥ ꯑꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯎꯔꯦ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯨꯕꯗ ꯊꯣꯡꯗꯨ ꯀꯥꯎꯔꯦꯟ ꯏꯃꯨꯡ ꯆꯪꯂꯛꯂꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯀꯥꯎꯔꯦꯟ ꯅꯀꯥ ꯅꯠꯇꯦꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯀꯥꯎꯔꯦꯟ ꯅꯀꯥ ꯅꯠꯇꯦꯅ ꯊꯠꯂꯤ ꯀꯥꯎꯔꯦꯟ ꯃꯄꯥꯕꯨ ꯏꯃꯣꯝ ꯏꯕꯦꯝꯃ ꯏꯄꯥꯅ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯒꯤ ꯃꯁꯛ ꯎꯗꯕꯗꯨꯗ ꯈꯜꯂꯨꯕꯗ ꯂꯝꯖꯥꯎꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯦꯗꯅ ꯍꯥꯏꯅ ꯈꯝꯅꯨ ꯃꯆꯥꯕꯨ ꯀꯥꯎꯔꯦꯟ ꯃꯅꯥꯇꯣꯟꯗꯨꯅ ꯁꯨꯠ ꯁꯨꯠ ꯅꯝꯃꯤ ꯌꯦꯡꯉꯨꯔꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯆꯣꯠꯈꯤꯕ ꯃꯗꯨ ꯅꯤꯡꯊꯧ ꯄꯣꯔꯤꯕ ꯁꯦꯠꯂꯤ ꯀꯣꯜꯂꯤ ꯄꯨꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ ꯀꯥꯎꯗꯨꯅ ꯑꯩꯅ ꯅꯤꯡꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯦꯗꯅ ꯁꯤꯗꯤ ꯍꯥꯏꯅ ꯀꯥꯎꯔꯦꯟ ꯃꯄꯥꯗꯣ ꯊꯅꯨꯡ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯥꯎꯔꯦꯟ ꯃꯗꯣꯝ ꯀꯝꯂꯛꯂꯦ ꯏꯆꯟ ꯏꯇꯥꯎ ꯑꯅꯤꯃꯛ ꯎꯗ꯭ꯔꯕꯣꯏꯗꯣ ꯌꯦꯡꯉꯨꯁꯦ ꯏꯁꯦꯡ ꯏꯉꯦꯡ ꯁꯥꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯉꯝꯗ꯭ꯔꯕ ꯅꯆꯥꯅꯤ ꯈꯨꯃꯟ ꯅꯆꯥꯅ ꯑꯁꯤꯕꯨ ꯅꯅꯥꯏ ꯆꯅꯨ ꯏꯆꯦꯝꯅ ꯆꯔꯩ ꯑꯆꯣꯠꯄꯁꯤꯒ ꯀꯣꯜꯂꯤꯕꯁꯦ ꯄꯨꯔꯦꯝꯕ ꯏꯅꯨꯡ ꯀꯔꯝ ꯂꯦꯟꯒꯅꯤ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯗꯤ ꯍꯦꯜꯂꯕꯣꯏꯗꯣ ꯆꯔꯥꯁꯨ ꯉꯥꯡꯈꯔꯦ ꯃꯩꯕꯦꯝꯃ ꯎꯗ꯭ꯔꯕꯣꯏꯗꯣ ꯅꯍꯣꯏꯕꯣ ꯀꯥꯎꯅ ꯃꯁꯤ ꯈꯟꯗꯨꯅ ꯇꯦꯡꯊꯥꯔꯛꯏ ꯑꯍꯤꯡ ꯃꯆꯟ ꯃꯇꯥꯎ ꯀꯧꯗꯨꯅ ꯀꯥꯎꯔꯦꯟ ꯃꯃꯥꯏ ꯆꯣꯠꯂꯛꯏ ꯃꯤꯠꯇꯒꯤ ꯃꯄꯤꯅ ꯈꯝꯅꯨ ꯃꯥꯅ ꯊꯠꯄꯗ ꯏꯟꯁꯤꯜꯂꯛꯏ ꯃꯆꯥꯕꯨ ꯀꯥꯎꯔꯦꯟ ꯊꯠꯄ ꯌꯥꯗꯔꯦ ꯄꯨꯔꯦꯟꯕꯒꯤ ꯂꯝꯖꯥꯎ ꯀ ꯄꯨꯔꯦꯟꯕꯒꯤ ꯐꯝꯖꯥꯎ ꯀ ꯁꯟꯅ ꯃꯗꯨ ꯇꯥꯅꯕꯨ ꯆꯪꯁꯤꯜꯂꯛꯂꯦ ꯈꯝꯅꯨ ꯃꯥꯒꯤ ꯃꯔꯣꯟꯗꯤ ꯀꯥꯎꯔꯦꯟ ꯃꯥꯅ ꯃꯈꯪꯉꯤ ꯀꯥꯎꯔꯦꯟ ꯃꯥꯒꯤ ꯃꯔꯣꯟꯗꯤ ꯈꯝꯅꯨꯅꯗꯤ ꯃꯈꯪ ꯉꯛꯇ ꯃꯄꯥ ꯉꯥꯡꯕ ꯄꯥꯝꯍꯩꯕ ꯋꯥ ꯈꯔꯦꯗ ꯊꯃꯣꯏꯗꯣ ꯀꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯈꯝꯅꯨ ꯃꯥꯅ ꯀꯞꯂꯛꯏ ꯏꯄꯥ ꯉꯥꯡꯕ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯀꯔꯤ ꯍꯥꯏꯕꯒꯦꯅꯦ ꯀꯥꯎꯔꯦꯟ ꯃꯥꯅ ꯏꯕꯦꯝꯃ ꯏꯗꯨ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯏꯪꯉꯔꯤꯅꯤ ꯏꯄꯥ ꯀꯣꯟꯒꯦ ꯅꯆꯤꯟ ꯅꯧꯄꯥ ꯍꯥꯏꯔꯗꯨꯅ ꯀꯥꯎ ꯑꯗꯨ ꯀꯨꯟꯊꯈꯔꯦ ꯐꯃꯥꯡꯗ ꯀꯥꯎꯔꯦꯟ ꯃꯆꯤꯟ ꯑꯗꯨꯗ ꯈꯝꯅꯨ ꯆꯔꯩ ꯆꯤꯛꯇꯨꯅ ꯆꯤꯡꯊꯩ ꯈꯜꯂꯤ ꯈꯝꯅꯨꯅ ꯂꯝꯖꯥ ꯏꯆꯤꯟ ꯏꯄ꯭ꯋꯥꯕꯨ ꯀꯣꯟꯒꯦ ꯍꯥꯏꯕꯨ ꯏꯄꯥꯅ ꯅꯤꯡꯉꯗꯨꯅ ꯈꯝꯅꯨꯅ ꯐꯝꯊꯖꯔꯦ ꯃꯅꯥꯛꯇ ꯀꯥꯎꯒꯤ ꯈꯨꯃꯥꯡ ꯑꯅꯤꯗꯣ ꯇꯤꯡꯊꯣꯔꯛꯏꯔꯦꯅ ꯊꯥꯔꯦ ꯈꯝꯅꯨ ꯃꯧꯄ꯭ꯋꯥ ꯀꯥꯎꯒꯤ ꯃꯊꯥ ꯃꯣꯟꯕ ꯑꯄꯣꯛꯄꯗꯤ ꯃꯆꯤꯟꯗꯣ ꯈꯝꯕꯩ ꯃꯣꯝꯄꯥꯛ ꯑꯣꯏꯔꯨꯔꯦ ꯈꯝꯂꯥꯡ ꯃꯣꯂꯥꯡ ꯁꯛꯎꯔꯦ ꯑꯆꯣꯠꯄꯗꯤ ꯆꯔꯩꯗꯣ ꯈꯝꯅꯨ ꯂꯣꯏꯅ ꯐꯧꯗꯣꯛꯂꯦ ꯍꯤꯞꯂꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯍꯥꯏꯖꯤꯟꯗꯨꯅ ꯃꯆꯤꯟꯗꯣ ꯀꯥꯎꯒꯤ ꯃꯊꯥ ꯑꯄꯥꯛꯄ ꯃꯆꯤ ꯑꯃꯅ ꯀꯨꯞꯊꯔꯦ ꯈꯝꯅꯨ ꯑꯅꯤꯅ ꯐꯩꯖꯨꯞ ꯃꯥꯏꯊ ꯊꯨꯡꯈꯔꯦ ꯀꯣꯛꯇ ꯃꯥꯏꯗ ꯇꯣꯡꯉꯕ ꯏꯅꯨꯡ ꯀꯥꯡꯕꯤ ꯑꯗꯨꯁꯨ ꯍꯥꯏꯖꯤꯟꯗꯨꯅ ꯃꯃꯩꯅ ꯇꯥꯜꯂꯤ ꯂꯝꯍꯨꯏ ꯀꯥꯎꯗꯨꯅ ꯑꯆꯣꯠꯄꯗꯤ ꯆꯔꯩꯅ ꯀꯣꯟꯕꯗꯨꯗꯒꯤ ꯄꯣꯕꯒꯤ ꯏꯪꯕꯗꯨꯒꯤ ꯇꯨꯝꯗꯕ ꯈꯨꯃꯟ ꯂꯥꯏꯕꯛ ꯆꯥꯎꯕꯗꯣ ꯃꯄꯥꯗꯨꯅ ꯀꯣꯟꯕꯗꯩ ꯂꯨꯝꯃꯗꯨꯅ ꯇꯨꯝꯈꯔꯦ ꯀꯥꯎꯔꯦꯟ ꯃꯇꯧ ꯎꯕꯗ ꯂꯥꯏꯔꯔꯕꯤ ꯈꯝꯅꯨꯗꯣ ꯃꯑꯣꯟ ꯈꯜꯂꯛꯏ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯅꯥꯟꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯀꯥꯎꯔꯦꯟ ꯀꯣꯟꯗꯩꯔꯒꯦꯔꯥ ꯈꯜꯂꯨꯔꯦꯗꯣ ꯑꯩꯍꯥꯛꯅ ꯄꯟꯊꯧ ꯃꯇꯧ ꯎꯕꯗ ꯇꯥꯛꯄꯤꯌꯨꯅꯦ ꯏꯄꯥꯅ ꯊꯥꯗꯣꯛꯄꯤꯅꯨꯅ ꯃꯣꯝꯕꯨ ꯍꯥꯏꯅ ꯀꯞꯄꯤ ꯈꯝꯅꯨꯅ ꯍꯪꯉꯤ ꯃꯄꯥ ꯉꯥꯡꯕꯗ ꯀꯥꯎꯔꯦꯟ ꯃꯥꯅ ꯏꯕꯦꯝꯃ ꯆꯨꯝꯃꯤ ꯈꯝꯅꯨ ꯂꯥꯏꯔꯕꯤ ꯅꯍꯣꯏ ꯑꯅꯤꯅ ꯇꯧꯁꯦ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯔꯦ ꯇꯥꯏꯕꯪ ꯃꯤꯔꯦꯟ ꯊꯣꯛꯇꯨꯅ ꯏꯆꯤꯟꯅꯁꯨ ꯃꯦꯟꯐꯗ ꯀꯥꯎꯔꯦꯟ ꯏꯈꯨꯠ ꯄꯥꯟꯗꯨꯅ ꯌꯣꯛꯀꯗꯕꯁꯨ ꯂꯩꯇꯔꯦ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦꯅꯦ ꯆꯠꯂꯒꯦꯅꯦ ꯏꯄꯥꯗꯤ ꯂꯝꯖꯥ ꯅꯍꯣꯏ ꯑꯅꯤꯕꯨ ꯎꯗ ꯈꯪꯗꯂꯝꯗꯝꯗ ꯀꯥꯎꯔꯦꯟ ꯉꯥꯡꯗꯦ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦꯗꯣ ꯁꯜ ꯑꯗꯣ ꯁꯟꯒꯤ ꯃꯕꯨꯛꯇꯨꯗꯒꯤ ꯈꯧꯔꯤ ꯐꯥꯎꯕ ꯈꯣꯡꯂꯛꯏ ꯒꯨꯔꯨ ꯒꯨꯔꯨ ꯂꯥꯎꯔꯛꯏ ꯀꯥꯎꯔꯦꯟ ꯃꯥꯒꯤ ꯃꯕꯨꯛꯇꯣ ꯈꯪꯖꯗꯦꯗ ꯈꯝꯅꯨꯗꯣ ꯃꯄꯥꯗꯨꯅ ꯈꯨꯝꯕꯗꯤ ꯀꯥꯎꯔꯦꯟ ꯃꯤꯀꯞ ꯑꯃꯠꯇ ꯎꯏꯗꯦ ꯏꯅꯨꯡ ꯁꯣꯏꯕꯗꯣ ꯏꯅꯨꯡ ꯃꯃꯥꯏ ꯑꯣꯟꯈꯔꯦ ꯀꯣꯔꯧ ꯅꯥꯇꯩ ꯑꯣꯏꯔꯛꯂꯦ ꯀ꯭ꯋꯥꯛꯀꯤ ꯃꯄꯥꯎ ꯇꯥꯕꯗ ꯃꯆꯥ ꯑꯅꯤ ꯍꯧꯗꯣꯛꯂꯦ ꯂꯝꯖꯥ ꯈꯝꯅꯨ ꯍꯧꯒꯠꯂꯦ ꯀꯥꯎꯔꯦꯟ ꯃꯥꯁꯨ ꯍꯧꯒꯠꯂꯦ ꯉꯔꯥꯡ ꯑꯍꯤꯡ ꯆꯣꯠꯍꯧꯕ ꯂꯥꯏꯔꯕꯤꯒꯤ ꯆꯔꯩꯗꯣ ꯇꯥꯜꯂꯤ ꯀꯪꯂꯝꯂꯦ ꯆꯔꯩ ꯑꯃꯅ ꯍꯣꯡꯁꯥ ꯅꯨꯔꯥ ꯑꯃ ꯀꯣꯟꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯄꯣꯛꯈꯠꯂꯦ ꯀꯥꯎꯔꯦꯟ ꯃꯇꯨꯡ ꯊꯪꯗꯨꯅ ꯂꯝꯖꯥ ꯑꯅꯤ ꯃꯥꯡꯗ ꯊꯥ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯃꯥꯡꯒꯣꯜ ꯂꯥꯡꯗ ꯊꯣꯔꯛꯂꯦ ꯄꯟꯊꯧ ꯏꯕꯨꯡꯉꯣ ꯊꯣꯛ ꯑꯁꯤ ꯄꯥꯔꯤ ꯅꯋꯥ ꯑꯣꯏꯕꯁꯦ ꯆꯔꯥ ꯍꯦꯜꯂꯦ ꯉꯔꯥꯡꯁꯨ ꯆꯥꯛꯇꯥꯔꯨꯔꯦ ꯗꯣ ꯏꯄꯥꯁꯨ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯗꯤ ꯕꯤꯈꯥ ꯆꯠꯆꯈꯤꯔꯣꯏꯌꯦ ꯆꯠꯁꯤ ꯊꯣꯛꯃꯤꯟꯅꯔꯁꯤ ꯈꯝꯅꯨ ꯃꯄꯥ ꯍꯧꯗꯣꯛꯏ ꯀꯥꯎꯔꯦꯟ ꯃꯥꯅ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯈꯥꯃꯦ ꯂꯝꯖꯥ ꯃꯆꯥꯕꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯡꯈꯔꯦ ꯅꯗꯨ ꯅꯤꯡꯊꯧ ꯑꯁꯤꯗꯤ
ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯂꯕ ꯂꯥꯏꯔꯕꯤꯗꯤ ꯅꯍꯥꯛꯅ ꯅꯥꯍꯣꯡ ꯈꯨꯗꯣꯡꯂꯕꯗ ꯏꯄꯥ ꯂꯥꯛꯀꯦ ꯏꯕꯦꯝꯃ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯜꯂꯛꯑꯔꯣꯏ ꯏꯄꯥꯗꯤ ꯆꯠꯂꯒꯦꯀꯣ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯥꯎꯔꯦꯟ ꯀꯞꯂꯛꯂꯦ ꯁꯅꯥ ꯃꯃꯤꯠ ꯑꯅꯤꯗ ꯇꯔꯪ ꯂꯥꯏꯖ ꯏꯍꯧꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨ ꯆꯣꯠꯈꯔꯦ ꯈꯝꯅꯨ ꯃꯄꯥ ꯍꯧꯔꯛꯏ ꯀꯥꯎꯔꯦꯟ ꯃꯥꯅ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯈꯥꯃꯦꯟ ꯂꯝꯖꯥ ꯃꯆꯥꯕꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯡꯈꯔꯦ ꯑꯗꯨ ꯅꯤꯡꯊꯧ ꯑꯁꯤꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯂꯕ ꯂꯥꯏꯔꯕꯤꯗꯤ ꯅꯍꯥꯛꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯕꯗ ꯍꯥꯏꯅ ꯀꯥꯎꯔꯦꯟ ꯀꯞꯂꯛꯂꯦ ꯁꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯔꯪ ꯂꯥꯏꯖ ꯍꯧꯔꯛꯂꯦ ꯃꯥꯡꯒꯣꯜ ꯑꯗꯨ ꯆꯣꯠꯈꯔꯦ ꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯕꯨ ꯌꯦꯡꯉꯤ ꯂꯩꯀꯥꯏ ꯃꯔꯩꯅ ꯈꯨꯃꯟ ꯅꯋꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨꯕꯨ ꯐꯥꯎꯕꯗꯨ ꯃꯆꯦꯝ ꯅꯪꯒꯟ ꯑꯗꯨꯗꯒꯤ ꯅꯝꯃꯤ ꯀꯥꯎꯔꯦꯟ ꯅꯥꯇꯣꯟꯅ ꯂꯥꯏꯔꯕꯗꯤ ꯃꯆꯥꯒꯤ ꯂꯝꯖꯥ ꯁꯝꯂꯥꯡ ꯅꯝꯃꯛꯏ ꯀꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯍꯤꯡꯅ ꯀꯞꯄꯤ ꯂꯥꯏꯔꯕꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯍꯥꯏꯖꯩ ꯍꯥꯏꯕ ꯃꯉꯥꯏꯔꯦ ꯉꯥꯡꯕ ꯃꯄꯥꯏ ꯃꯔꯣꯟꯗꯤ ꯅꯨꯖꯥ ꯃꯥꯗꯤ ꯈꯪꯗꯔꯦ ꯉꯥꯏꯍꯥꯛ ꯀꯞꯅꯔꯨꯔꯕꯗ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯄꯨꯔꯦꯝꯕꯒꯤ ꯍꯣꯖꯪꯂꯣꯝ ꯇꯨꯡꯊ ꯃꯥꯡꯊ ꯊꯣꯔꯛꯂꯦ ꯀꯥꯎꯔꯦꯟ ꯃꯥꯅ ꯃꯇꯥꯎꯒꯤ ꯃꯣꯡꯕ ꯃꯔꯥꯟ ꯌꯥꯏꯗꯨꯕꯨ ꯏꯪꯈꯣꯜ ꯁꯪꯕꯟ ꯑꯄꯨꯝꯕ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯂꯝꯗꯝ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯏꯆꯟ ꯏꯇꯥꯎ ꯑꯅꯤ ꯀꯨꯝ ꯀꯥꯏꯅꯔꯁꯤ ꯆꯠꯂꯒꯦ ꯑꯗꯨꯗꯒꯤ ꯀꯞꯂꯛꯏ ꯍꯣꯖꯪ ꯍꯦꯟꯗꯣꯔꯛꯄꯗ ꯄꯟꯊꯧ ꯆꯥꯛ ꯇꯥꯕꯤꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯈꯝꯅꯨꯗꯣ ꯃꯗꯨ ꯅꯤꯡꯊꯧ ꯄꯣꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯀꯥꯔꯛꯂꯦ ꯀꯥꯎꯔꯦꯟ ꯃꯥꯁꯨ ꯀꯞꯍꯧꯏ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯎꯔꯤ ꯃꯈꯩ ꯌꯦꯡꯍꯧꯏ ꯄꯥꯔꯤ ꯃꯣꯝ ꯑꯅꯤꯁꯨ ꯑꯗꯨ ꯍꯟꯅ ꯎꯔꯔꯣꯏ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯀꯞꯈ꯭ꯔꯦꯗꯣ ꯕꯤꯙꯤ ꯃꯥꯁꯨ ꯋꯥꯈꯔꯦ ꯂꯝꯖꯥ ꯃꯆꯥ ꯑꯅꯤꯁꯦ ꯉꯥꯡꯕ ꯅꯤꯡꯊꯤ ꯃꯄꯥꯅꯦ ꯃꯥꯅ ꯏꯈ꯭ꯔꯕ ꯑꯣꯏꯕꯒꯤ ꯀꯥꯏꯅꯔꯛꯄ ꯑꯁꯤꯁꯨ ꯌꯥꯈꯤꯗꯔꯦ ꯀꯛꯄꯗꯤ ꯃꯥꯁꯨ ꯋꯥꯅ ꯌꯦꯡꯍꯧꯏ ꯀꯥꯎꯔꯦꯟ ꯅꯤꯡꯊꯤ ꯄꯥꯝꯍꯩꯕ ꯃꯈꯥ ꯄꯥꯡꯅ ꯀꯨꯝꯂꯛꯂꯦ ꯀꯨꯝꯕꯤ ꯈꯥ ꯌꯧꯈꯔꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯍꯨꯏꯊꯧ ꯃꯣꯏꯔꯥꯡ ꯁꯦꯟꯖꯥ ꯄꯨꯡꯂꯩꯐꯝ ꯍꯥꯎꯇꯛꯇ ꯁꯜ ꯆꯥꯛꯇꯥꯔꯦ ꯃꯆꯥ ꯑꯅꯤ ꯀꯥꯎꯔꯒꯦ ꯈꯜꯂꯗꯨꯅ ꯁꯜ ꯑꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯛꯂꯦ ꯑꯃꯔꯣꯝꯗ ꯂꯥꯏꯔꯕꯤ ꯏꯄꯥ ꯂꯥꯛꯇ꯭ꯔꯦ ꯈꯜꯂꯛꯂꯦ ꯃꯄꯥ ꯉꯥꯡꯕ ꯊꯤꯔꯛꯂꯦ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯁꯥꯖꯩ ꯑꯃ ꯈꯨꯠꯇ ꯄꯥꯏ ꯃꯗꯨ ꯅꯤꯡꯊꯧ ꯅꯝꯗꯄꯣ ꯀꯨꯝꯊꯔꯛꯂꯦ ꯂꯥꯏꯔꯕꯤ ꯃꯣꯏꯔꯥꯡ ꯈꯨꯟꯗꯣꯟ ꯑꯗꯣꯝꯗ ꯃꯄꯥ ꯌꯦꯡꯕ ꯎꯔꯛꯇ꯭ꯔꯦ ꯍꯪꯖꯔꯛꯏ ꯈꯝꯅꯨꯅ ꯑꯆꯠ ꯑꯋꯣ ꯈꯨꯗꯤꯡꯗ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯑꯃꯅ ꯏꯃꯨꯡ ꯈꯝꯅꯨ ꯀꯥꯎ ꯑꯗꯨ ꯊꯥꯞꯈ꯭ꯔꯦ ꯆꯠꯈ꯭ꯔꯅꯨ ꯍꯧꯇꯛ ꯂꯝꯗꯝ ꯑꯗꯨꯗ ꯆꯥꯍꯧꯔꯦꯅꯦ ꯁꯜ ꯑꯗꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯝꯅꯨ ꯃꯧꯄꯥ ꯄꯣꯗꯨꯅ 6ꯅꯤꯒꯤ ꯑꯌꯨꯛꯇ ꯀꯨꯝꯊꯔꯛꯂꯦ ꯍꯧꯇꯛꯇ ꯃꯔꯝ ꯍꯧꯇꯛ ꯌꯧꯕꯗ ꯀꯥꯎꯔꯦꯟ ꯃꯄꯥ ꯎꯔꯛꯂꯦ ꯂꯝꯖꯥ ꯈꯝꯅꯨ ꯂꯥꯏꯔꯕꯤ ꯏꯄꯥ ꯉꯥꯡꯕ ꯀꯩꯗꯧꯔꯤ ꯀꯣꯔꯧ ꯁꯤꯡꯕꯨꯝ 6ꯅꯤ ꯍꯨꯟꯗꯣꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯄꯥꯅ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯀꯧꯔꯨꯔꯦ ꯆꯦꯟꯁꯤꯜꯂꯛꯂꯦ ꯁꯜ ꯑꯗꯣ ꯅꯆꯤꯟ ꯅꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯀꯥꯎꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯕꯅꯤ ꯏꯄꯥꯗꯤ ꯏꯄꯥ ꯊꯤꯔꯛꯂꯕꯣꯏꯔꯦ ꯍꯥꯏꯅ ꯀꯥꯎ ꯑꯗꯨ ꯈꯣꯡꯂꯛꯏ ꯂꯝꯖꯥ ꯑꯅꯤ ꯑꯗꯨꯅ ꯀꯥꯎꯔꯦꯟ ꯃꯅꯥ ꯂꯦꯎꯔꯦ ꯀꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯝꯖꯥ ꯑꯅꯤ ꯇꯨꯡꯗ ꯏꯜ ꯑꯌꯨꯛ ꯑꯗꯨ ꯀꯥꯔꯛꯂꯦ ꯀꯣꯔꯧ ꯃꯩꯅ ꯌꯩꯕꯅꯦ ꯈꯣꯝꯂꯥꯝꯅꯒ ꯂꯥꯝꯕꯅꯦ ꯈꯝꯕ ꯑꯃꯨꯛ ꯀꯛꯂꯛꯏ ꯈꯝꯅꯨ ꯈꯨꯇꯣꯟ ꯑꯗꯨꯅ ꯂꯥꯏꯖ ꯈꯔ ꯂꯨꯞꯂꯒ ꯃꯗꯨ ꯅꯤꯡꯊꯧ ꯆꯤꯟꯗꯕꯨ ꯈꯣꯝꯂꯥꯡ ꯁꯥꯅ ꯆꯨꯞꯍꯜꯂꯦ ꯀꯥꯎꯅ ꯃꯗꯨ ꯎꯕꯗ ꯏꯟꯗ꯭ꯔꯤ ꯃꯩꯒꯨꯝ ꯁꯥꯈꯔꯦ ꯀꯞꯍꯟꯒꯅꯨ ꯏꯕꯦꯝꯃ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯔꯦ ꯍꯥꯏꯅ ꯂꯦꯛꯏ ꯃꯄꯥꯅ ꯂꯝꯖꯥ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯔꯦꯟꯕꯗꯤ ꯃꯇꯥꯎꯒꯤ ꯃꯔꯥꯟ ꯌꯥꯏꯕꯨ ꯌꯧꯔꯛꯂꯦ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯊꯤꯔꯤꯉꯩ ꯅꯪꯍꯧꯗꯔꯦ ꯅꯨꯃꯤꯠꯇꯣ ꯀꯣꯔꯧ ꯑꯊꯦꯡꯕꯗꯨꯗ ꯕꯤꯈ꯭ꯌꯥ ꯅꯤꯕ ꯊꯣꯔꯛꯏ ꯄꯟꯊꯧ ꯆꯠꯊꯣꯛꯂꯝꯒꯅꯨ ꯍꯥꯏꯔꯝꯃꯤꯗꯣ ꯁꯟ ꯑꯗꯨꯕꯨ ꯃꯆꯥꯏ ꯃꯇꯧ ꯑꯗꯨꯗ ꯀꯥꯎꯔꯦꯟ ꯃꯥꯅ ꯌꯦꯡꯕꯗ ꯑꯃꯝꯕꯗꯤ ꯑꯣꯏꯈꯔꯦ ꯁꯟꯒꯤ ꯄꯥꯡꯒꯟ ꯊꯣꯛꯇꯔꯦ ꯃꯄꯤꯅꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠ ꯆꯠꯂꯛꯏꯕ ꯏꯪꯈꯣꯜꯗꯣ ꯁꯖꯤꯡ ꯃꯅꯥ ꯑꯃꯠꯇ ꯊꯠꯈꯤꯗꯔꯦ ꯁꯜ ꯑꯗꯣ ꯍꯟꯖꯤꯜꯂꯛꯂꯦ ꯃꯆꯥꯁꯤꯡ ꯆꯥꯔꯦ ꯊꯛꯂꯦ ꯑꯅꯤꯗꯣ ꯏꯅꯨꯡꯗꯨꯁꯨ ꯀꯣꯟꯖꯔꯦ ꯅꯍꯥꯟꯗꯧꯅ ꯃꯄꯥꯅ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥ ꯂꯦꯜꯂꯛꯏ ꯃꯇꯝ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯀꯥꯎꯔꯦꯟ ꯁꯖꯤꯛ ꯆꯥꯗꯔꯦ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯀꯣꯜꯂꯤ ꯃꯆꯥ ꯑꯅꯤꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯅꯤꯁꯤ ꯁꯨꯛꯆꯠ ꯀꯧꯕ ꯆꯠꯊꯣꯛꯇꯦ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯝꯅ ꯄꯨꯡꯆꯠ ꯃꯆꯠꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯈꯨꯕꯝꯗꯨꯗ ꯃꯌꯦꯡꯉꯤ ꯁꯟꯒꯤ ꯃꯇꯧ ꯎꯕꯗ ꯈꯝꯅꯨ ꯀꯧꯕꯤ ꯀꯞꯂꯛꯏ ꯏꯄꯥ ꯉꯥꯡꯕ ꯀꯩꯗꯧꯔꯦ ꯄꯟꯊꯧ ꯅꯥꯔꯕꯔꯅꯦ ꯀꯣꯔꯧ ꯁꯤꯡꯕꯨꯝ ꯀꯌꯥꯅꯤ ꯑꯣꯏꯔꯛꯂꯦꯅꯦ ꯅꯍꯥꯛ ꯄꯣꯠ ꯁꯖꯤꯡ ꯃꯅꯥ ꯑꯃꯠꯇ ꯊꯠꯈꯤꯗꯔꯦ ꯀꯩꯗꯧꯔꯦ ꯅꯆꯤꯟ ꯅꯇꯥꯎ ꯑꯅꯤꯒꯤ ꯀꯣꯔꯧ ꯇꯨꯡꯑꯣꯏꯅꯈ꯭ꯔꯒꯦꯔꯥ ꯄꯟꯊꯧ ꯂꯩꯇꯔꯕꯗꯤ ꯂꯝꯖꯥ ꯑꯇꯥꯛꯅꯕꯅꯤ ꯖꯤꯕ ꯄꯥꯟꯕ ꯀꯅꯥꯅ ꯂꯥꯛꯆꯗꯔꯤ ꯑꯩꯈꯣꯏꯕꯨ ꯂꯥꯛꯆ ꯃꯈꯩ ꯃꯉꯥꯏꯗꯣ ꯈꯣꯏꯌꯨꯝ ꯃꯥꯅ ꯑꯩꯍꯥꯛꯄꯨ ꯄꯟꯊꯧ ꯂꯩꯇꯔꯕꯗꯤ ꯖꯤꯕ ꯄꯥꯟꯕꯈꯩꯅꯁꯨ ꯂꯥꯛꯆꯔꯤꯗꯤ ꯂꯝꯖꯥꯗꯤ ꯄꯥꯔꯤ ꯅꯃꯣꯝ ꯑꯅꯤꯕꯨ ꯄꯟꯊꯧ ꯁꯖꯤꯛ ꯆꯥꯎꯒꯕ ꯍꯥꯏꯅ ꯂꯝꯖꯥ ꯈꯝꯅꯨꯅ ꯃꯄꯥꯏ ꯈꯨꯃꯥꯡ ꯀꯣꯟꯗꯨꯅ ꯄꯥꯎ ꯃꯦꯜꯂꯨꯔꯦ ꯂꯥꯏꯔꯕꯤ ꯀꯥꯎꯔꯦꯟ ꯃꯥꯅ ꯏꯕꯦꯝꯃ ꯏꯃꯣꯝ ꯂꯥꯏꯕꯛ ꯊꯤꯕꯤꯌꯣ ꯏꯄꯥ ꯆꯥꯗꯦ ꯂꯥꯏꯔꯕꯤ ꯂꯝꯖꯥ ꯃꯇꯧ ꯎꯕꯗ ꯆꯥꯅꯤꯡꯗꯔꯦ ꯏꯄꯥꯗꯤ ꯈꯝꯅꯨ ꯅꯪꯗꯤ ꯆꯥꯗꯔꯦ ꯑꯩꯒꯤ ꯏꯕꯨꯛ
खनबा मखै करम चानी बेमा नुंगाई तरे मपागी इबुक असे लायरबी खुमन इपाम लमदमदा चचरगे इपादी खुमन निंथौ महाकना केगे मोयरांग लमदमदा खुमन मागी मपाचा नोंयाय मरेलु इचा केगे लमजा ओइदुना चादा थक्ता लेबबु थीदबसे इपाना मन सिंगे महोइबु खुमन लेबाक अदुबु मांगहलगे नपाना सिखरबदी सिखरे इपा अदु मांखरगे मांखिरमोन नहोइसु खोयुम मागी नोंदमनो मांखिरमोन नहोइसु खोयुम मागी नोंदमनी इपा लेरी लेत्रबदी इनिंताना लेत्रेदी इपा लेरी लेत्रेदी इनिंताना खंगुको नदु निंथौ असिना नोंयाय पांगन चावरबा लौहल्लुको इपाबु लमजा इपा चटलगे हाइरइदो काउदना काउरे मितपीबु ताई लमजा मादी खंद्रेदो हुमनौ खुदो अमबु थचरुरे खमनुना पंथौंगांग चाबियु कैदौरगे इपाबो इंजरुरे खमनुना ngang ba manai be manang nang asi injaba sidang chage aduga khuman lamdam yodri bhau sakra roi koi pa di haina kauren adubu machai ma tau yengduna thanung nong khong bagum na kap khare do mapa do khuman ningthau sau badai macha ni hundokle sakni badi chakringai khamba khamnu matungda kauren adum thokhare purembagi maranyai macha ani aduna morang lamdam adu bu kainarakpa matamda kauren ma bu wa khare machin manau anibu korau thakta kaurei mitapibu tachaki kauren makhong wairakle khuman lamdam thirakle mange leichin sangbadi kumbi salam phamdagi hayu khongnu chatuna loktu hiang thang yaure hiang tek hiang dum dagi pumlen patare matam khara lerakle awang pangna laktuna khara kharung pata tarare matam khara lerami sengmai turen landuna tare ikop laipan soi loidam sum lerakpa kumole langhai kumsare sahi pharabada mi butan ba horakle ani si dagi ohumni sahi masing yamlakle mi butaba yaraktre mi hatpati horakle mi di hairunu chek pai ba yaraktre kaw do miron nai ba miron loina kaw khare kauren pumang miron loina kaw khare kauren pungau ngau khare sembang hing khongyan bi tetu charoi amatang mana kongda khongbada chayon amatanare sekla pombi amatang charoi amatang nan tongna badi hobada mayang lenda tonguba madu tanarakpada thungubadi mafamda kauren sampham oirei mana tali jibadu phangaktaba matamda phangbadu haihalli chahi kumsing kuirakle wahi munu amana leiron nungda khongba phau manbi siren aduna phumji lekang haigaire leipung upung thugaire khuman ikop lamdam do sagi gi jat phauba jiba mata tadare kauren madong ngarakle sahi kumja kuirakle khuman macha khambana pakhang phaba phauba sidi kauren mabu leikhare